Sahi tara marigi nupimcha ama poktaba mapa amasung atopa mioi amana ikai khumnaba manghan biramle masagi sahi tara mari romdamak ngairibi nupimcha ama poktaba mapa haibadi step father amasung mama ga aronba mari leinaba mioi amana hanjin hanjin ikai khumnaba manghan biramba thaudoki matangda police ta wakalakpadagi thaudoksida chenaba mioi ani amasung apokpi mama phare Haraba mioi ahum makhatana police custody remand lauthakre sahi nauribi nupimcha amagi ikai khumna manghalambagi thaudoksi Imphal West District ki manung channa leiba mafam amada thokibani thaudoksi gi matangda Women Police Station Imphal West nupimcha asigi mane thokpi mama ga pokminaba mamagi nupi na report torukpadagi case ama register tawduna laukhatkibani Women Police Station na laukhatpa case adugi FIR number 33/8 2019 ni Protection of Children from Sexual Offense Pokso Act 2012 ki section 6/12 amasung Indian Penal Code ki section 34 ki makhada case asi register tawkhibani thaudoksi gi matangda police na laukhatpa case asiga mari leinana pharabasing adudi M Ibochou sahi 59 aduga angang sigi apokpi mama amasung khaidem mayai likai degi ice manglem jaw sahi 59 ni manglem jaw nupimcha asigi mama ga arhon mari leinaba misakni hairi nupimcha asigi apokpa mapa laikhidraba matungda mama na M Ibochouda mayum amuk panbani masigi khudongchaba lauduna pokta mapa asina nupimcha asigi kai khunama mangan bikhibani loinana mama ga arhon mari leinai hairiba ice manglem jaw nasu nupimcha asigi kai khunaba mangan khibani hairi nupimcha asigi kai khunaba namnuna mangan bibagi maralda police na mioi ani asi phabani aduga mama asibuna machanupigi kai khunaba manghan bire khanglabasu losinduna thambagi maranda phabani hairi police na pharaba mioi ani amasung victim nupimcha asigi medical examination rims ta pangthokre loinana phagalaba mioi ahum police na duty magistrate amagi mamangda tha asigi mari da puthoklaga ngasi phawbada numit marini gi police custody remand logduna wahang pahung chatharakhibani adubu ngasi police custody gi matam loiraduna special judge Imphal West ki court ta makhoi ahum puthoraktuna makhoi bu numit humni gi makhatana police custody da remand pibi na ba prayer tawrkhibani wafam sida court na su ayaba piduna ngasi degi horaga tha asigi mapan phawwa police custody da makhatana remand tawkhibani sang naina anouba pauge update phangbina widamak aigi channel sibu nuksibiduna subscribe tawsinbiu punamapu thagatchari